Masak Khangdoktuna Mayumda Hallhnkhigadabani HAINA Amit Shah Chief Minister Khudingmak Khnghankhre India ge leimaida Pulwama da CRPF nimfu hatkiba attack adugi matungda khwaidgi chawba terror attack asi handak Pahalgam gi attack asi lakibani thodok asiga mari ledena India lenga ki Union Home Minister na leibak asigi Chief Minister pumnamakta state singda leriba Pakistani pumnamak Masak Khangdoktuna Mayumda Hallhnkhigadabani haina akanba wafam Khnghankhre hana chetnaramba Pakistan macha aingda piramba Pakistan macha singda piramba visa pumnamak su April 18 chatnararoi haina waref lawkre yamdrabada lamkoiba 16 sikhiba thodok asigi matungda Bharat lengakna Pakistani pumnamak Bharat thadoktuna pung 95 gi manungda chatkigadabani haina waref lawkibani Bharat ki diplomat pumnamak su Pakistan thadoknaba khanganba laikre Pakistani High Commission gi staff pumnamak su Bharat thadoknaba khanghankhrebani lenga ki khongthang asina medical visa yauna makhal amatagi visa Pakistani singda piraroi haina su waref lawkre oirakliba fibam asina yumlonariba nuclear power ani asigi mari asi hainingai leitana fibam soklakli